Myanmar ki rebel group ani ase masi India da maro ena Mizoram ge Aizol da toraga magi mamang da ma soi to bom yaudra su in his present da moi ani khatnarip se aikoi agreement ama aikoi ni position si sigmo organization hariba si hariba ani se amato oina policy aduga aikoi lan topon toputu tawrasi military junta gi mathakta amsung tai tai da haina hairak panaba Manipur akanoda India da laaga mana ai pasadna Ministry of Home Affairs na no sorry External Affairs na tawada ba government level da tawada ba port aduna tadna huinu khongada da gadanu khong ba haibido hoiza adugi mong asida mana ai pasaraga tawbase masina ai khoida pungni nungai hande mana ka chu tawbanga moida bo oirabasu ai khoida kalak khamman kai hani ma harido aikoi sokpa pot ama oibanina hariba mayam no puntar de Manipur leiba kuki Mizo leiba mayam se Mizoram da leiba mayam se Bangladesh da Myanmar da leiba mayam se pola punge haride aikoi Manipur se kaire dra yani adune na koi na mai se kaire na ba tharum ma tobani adugi pot ado Manipur gi lalo ba chilina singna masi khatan kanman gadra Myanmar da leiba sing mayam sina mu pulleraga Myanmar gi junta ga mentuda aikoi sumaitana mayam si tawre na kabu beli se Manipur da hapsin biu natraga du tawbiu haibna chingma pramana mani wari ni sum adugum gi pot ama adu yahan magado ribra ba moina adu ya taraga de khoi gi adu haibu ya ga dori bra haibu ya ka doi na makala uman hairim ni ma khoi ge mayam thagna rakpada khoi kabu beli se khoi ge claim tawbi ya roi dra yari bani kabu beli du de once upon a time khoi Manipur ge oiramimni maning tamba Manipur muk chau ba Manipur ga chau ba manarap tawba hai tare achi khoi ge kanada pitho ame 1834 ge da khoi British ke kanada tawring matam da adordi amuk aduda khoi sheka changma pi ba da so khoi da maning tamba India maning tamba ba matung India da Manipur yaura ba matung da khoi na phangi ba pochu leite ba kana ma khalna da adu ba ba harim na ay ngai khoi da adu ge yara adu yauranu na khoi na khamna ba ba adu ba hangna rim ne ba se masi puna ma pop to ala ibse lal khoi gi lal du homa na adu ge MP amaga Mizoram gi ja da Myanmar da tariba mo gi kambu da khoi India da policy ga na hairuba asida Ministry of Home External Affairs aduga loina na government to India na tumina leibse leram da su yai ko manunda government India je thabak yam tappi amaram na haraga hojim me tawta nang adu hara nang phatare ni tawro ba tapna tawraga check tawrak pobudi yai adu tawrak targadi mar sarkar na khangna tawbani haina haibi yai aduna aikoi gi di lo na kai be su ya ba pot leitabani na international law ge matungina aikoi di thugai be su ya dabani na thugai be su ngam su ngamoi